Lamdam asida Seidangba Lakkhiba meeoi khujok Kharana Manipur gi Lam Machet ama Phakkani Haiba Ngamlakliba Asi Kanagi Asoibano haibadu munna khanthaba matam oire haina UNLF ki hanagi Chairman Ningthemcha Sanayaima phongdorakli wafam ase Assam gi Chandrapurda nauna saba Maharashtra Gambhir Singh Maidingu Narasingh amadi Manipur Levi gi Lanmi Singh gi mitam ngasi maikum hangdokpagi thoramdu mahakna phongdokhibani Kasar gi Chandrapurda leiba Maharashtra Gambhir Singh Memorial Committee United People's Front Manipur UPF Manipuri Youth Front of Assam Maifa amadi Hingminasi Manipur Nasilaga Chandrapur gi Manipur Levi Lampak ta pangthokiba thoram aduda Manipur Levi gi Lanmi Singna sizinnakiba angangok machu gi firal chingkatke thang ta amadi nat ki oiba thoram parengal loinena pangthokiba thoram aduda Maharashtra Gambhir Singh Maidingu Narasingh amadi Manipur Levi gi Lanmi Singh gi nauna saba mitam Singh maikum hangdoklaba matung haikat lekat tamduna ikai khumnutke thoram aduda atoba mitunglen oikiba Ningthemcha Sanayaima hai Manipur Machet Thugainaba Honarapada Natana, Maitei Furup Asisu Mutatnaba, Maike Kayadagi Leptana Honarakli, Adubu Maitei Mutatpadi, Kaidong Employ. Maraibaki the Maktawai Pamudana, Naha Lising Kayana, Kuzing Oiduna Torapa Leptre, Makatana Sutorakigane, Masi Handak Tokli by Irang Asida Mayak Sen Uba Fangli, Idam Damgi the Maktorakli by Naha Amade, Kulanga Pasing Ase, Achumba Lambida, Mara Chetpa, Liching Amagi Makada Luching Laga, Puhobo Matautai. Madu Natrabadi, Maike Kangda Chetkiduna, Kangau Narapa Yai, Haina, Magna Jason Watamke, Ningthemcha Sanayaima Makatana Hai, Manipura Seidangba Lakkhiba Lamdam Asibo, Machetana Paknaba Honare, Manipur Thugainaba Maike Karadage, Honarapa Haibase, Taraina Nobuchumte, Maramdi Makoina Asikumba Tawong Haiba Ngamlakliba Asi Kanagi Asoibano haibadu, matam Ledingaida, Kanta Hobuchumbane, CSO na Maike Amadan, Hingakna, Atopa Tabak Ama Aduga, Miyam the Punsin by Yadana Majoy Lady. Masidagi kudong chaba laurakpani haibase aikhoi khangjinba mathau tai ipa ipu singna lauramba thodang adu aikhoina kadai fawba lauribage haibase achawu wahang ama oirekle ngasi Manipur gi lairiba pak chawbgi square kilometer asidi British na loilam sandokhraba matung gi pari ne madugi mamangda ipa ipu singna thamlamba mafam aikhoina kadai fawba ningsing libage haibase achawu wahang ne iramdam fawba ngakchaba ngamdabagi phibam lakpa taragade madu laibak thibane Ifurup Mudhantaba Amasong Iramdam Kanba Haibase, Aikoi Kudingmaki Tona Linjagi Makapole, Nasi Maikum Hangdokliba Ipa Ipusingi Mafam Ase. Ngak Senduna Tambaga Loinana, Makoigi Tona Adu Nahona Ningsing Bagi Matam Oire Haina, Magna Makata na Phongdoke. Tauram Aduda Assam Lengaki Minister Kausik Rai, United People's Front UPF ki President Ningthombam Rupachandra, Maharashtra Gambhir Singh Memorial Committee Chandrapur Kasagi President Kaisham Bijapati, Maifagi President Thangjam Project, UCM ki President YK Jiren, UPF ki Advisor Khondram Ratan Amasung, Lashangwam Jadumani, Social Worker Namirakpam Budachandra, All Assam Manipur Residents Union ki President Ngasekpam Sanahal Nachingba meeoi Kyasu Saryake. Matam da aikoi Manipur de temsinar ki mayamado maduna karimda aikoi na khanhau dadana mayok ya hodagadi aikoi prose mitop na lak singi bai yai have sakoi matam da ring to form hol ki Maidingu Gambhir Singh amade Maidingu Narasingh makhoi ani usi tha ba khakana tana makhoi na logi thongdang do kerima lom dang thoklaba awala mi singbu Manipuri da thokuna Manipuri ne kha ta ba hidin ba ba da thoklaba mai kai prose gasi leram da bai ya